hospital da angang unabada laikidrabi lilong chajingdagi sinchubam manju misige chu mobile fangalu haina ngasi thobal mela ground da wakat infumduna khongjang changchin kre hawdo kharan maram orega miyamna rims hospital da laying bachat pada chingaba pukli basi kokna naba uripok ki loop anina rims ki director amadi medical superintendent da tongan ba suggestion sing thongkre lamdam asigi miyamna thengnari ba issue sing asi politics na uhelakani masi kokhan ba haiba issue politics na purakadabni haina veteran politician okram joina phongdokre amadi ICC Women's Cricket World Cup 2025 ta saruk yagadawriba Indian Women's Team gi team manager oina Manipur gi ihan hanba oina Manipur Cricket Association gi secretary Laishang Tem Ronel bo khalakre kurumjari ISCOM media news meng tabiri bo punam wapo ai tom thingan mena taram oksabagloina hauzik pungja si phawgi pausing miyam da thamjari Regional Institute of Medical Sciences RIMS Hospital da angang unabada laikhidrabi lilong chajingdagi singshubam ongbi nongthombam ningol Manju Devi chahi kunthra manga mapuroiba singshubam Niren Mishigi achumba wild fangalu haina ngasi Thobal Mela Ground da wakat mifam famduna khongjang changsin kre Thobal sabal tongbagi mera paibi singna senduna pangthokiba wakat mifam madula saruk yakiba laikhidrabi gi mache nongthombam ningol thokchom ongbi Ranjita na phongdorakpada mahak ki manaw nupigi misi asi yamna pende Maki Manaw nupi asi tha sigi tang kungi nungthilda operation tawduna angang unaki manungda I afamba leire amuk hanna operation tawraga angang kaw lokthok tabe yarari haiduna numida singmak ki numida wairamda amuk hanna operation tawkibani yamna laibak thibadi operation tawraba madungda phibam lusilakpadagi tha sigi tang kun matoigi ayupung ahunga minute kuthrarum tabu matamda laikidabani mishi asi doctor gi asoibadagi laikidabani asigumba thogdok asi makhatana thoktanaba mishi asi ga chumba wild tawiduna maralaiba sing logi oiba chapchaba matik chaba cherak pibiu haina marilenba singi pungning chingsilakhi wakat mifam adur saru yakiwi seva club sabal tongmagi vice president sanasam Sobasandra na phongdorakpada mioiba amo oina solakpa narakpa matam khaktada thawai hingnanaba kanbinaba hospital da layengba chanaribani adubu handak tagat tekna RIMS hospital da layengba changluba mioi kayama asiba hakchang oina puthorakpa haibasi yamna laibak thibani makhoi adugi manungda sabal tongmudagi sajingda yum pankiba manjushu laibak thikre mahak asi masa yamna kanna angang unabagi damakta RIMS ta pukhatkibani adubu doctor singi section da badagi mahak laikidre thong asi akan mamong da kandem tawi asigumba thong asi Manipur da riba mipung kuding makna kandem tawhum thui asigumba thong asi matung thoktanaba RIMS hospital ge doctor sing authority sing na khanaba miyeng changphom thui lamdam asi da riba civil society organization sing loop sing na asigumba laibak tiba thong asi matung thoktanaba chumba wild fangnanaba amato ina honaminasi hainasu Sobasandra na appeal tawki magna makhata na haikibada Manju Mishi asiga mari leinana joint action committee JAC na lawrakpa warep amadi sangsilakpa khongjang kudingmakta sabal tongmagi miyamna sagotkani Manipurda leiriba civil society organization sing amadi miyamna su sagotpiu haiba wafam su phongdoki Masugumba thong sing se makata na lamdam sida thoktanaba lamdam sigi miyamna punna thinnaminaba masangi RIMS gi thong sing se thokminaba masangi abadu masigi wakat mafia masiga mari na press media gi sinaw sing thamjani loina makhoigi section da basing aduna lamdam sigi nuksiraba mamal yamla thawai kya mangibni asugumba thongdok sing se makata na thoktanaba lamdam sida leiriba miyam civil society tonga balup sing punna sansin minutuna lamdam sida leiriba ana layang kudingmak doctor kudingmak asumba lambida asumba thong thongda aduga patient sing thawai sang yauna yengba amadi ana singi punsibu kai kumnaba mamal leina layang patap satanaba koi phirap lawina matam oire amdine misi siga mari leina senkiba JC na sangsilakpa asumba faba kongthang singda lamdam sigi miyamna support of jagani
aduga wayel asi asumba phangdi fawwa je sigi matam matamgi ba khongjang singda namnam sigi miyamna mating pangsagane abasi adu yumgi mi ko ronda matamna fatani moina harai ba mama nang halinga ta haira ko rambo ta di aina yumgi mi ko raga ujen jelamaga tara moidra da machin magi asoi bane adu moina seba ai moda tainai seba moina seba ai ti moina ai moda tainai nana seba ta suari naga sai ni moina ai moda tainai mai ya soi ba di haide mai ya soi ba di kupsala thami adu moina sona ga da puto piraga oxygen hapsanaga moina angang khawde langthok da yaro haraga oxygen tawje soi tawana ba bi paga ai ga da soi tawhanbane aduga soi tawra matungda angang khawje langthok haire angang khawje adu haira matungida majumgi mijingje thonge adu operation je loire matungde mate gyan tadre adum adegi gyan tadre bati moina aina sikari ni gyan tadre je hang matamda 24 hour matung gyan tar ko ya yengje ICU da thamja raga ICU da pusan bane moina Hello?
technical go iba asoi ba mulai badagi hojik thamjaki ba KCP taibang an bagi pawdu amuhna miyam na thamjari masagi maral kupsi na bhona bada rims ki medical superintendent amadi director na makoi amata khangna bagumna press media da phongdorakiba wafum asina lupna medical superintendent amadi director bu ngakpi ba haibasi aranba yokhatpa ma oina miyam lawkhigane haina thajaba thamjaraga makoi gi maral sing asi ngakpi bangamloi haina lona thingkraba lalhulup KCP taibangan ba group ki publicity secretary salaingan ba mitai na thador ki cherol amada khangal lagli rims ki market ge hospital asi da lairiba doctor sing atopal lanai hospital natraga clinic sing da thabuk puba laiti hai ki ba wafum adusu party asina doctor sing adu gi maming matha makoina hojik puriba lanai hospital sing adu gi maming matha punamak miyam da puthokna ba sem saba loire hairi rims ta MBBS amadi PG gi mahirui sing neklaga open protest tawhan bada thawai half kiba the Teachers and Medical Officers Association tamowa amadi masibu sawaliba Indian Medical Association ISD NISD Manipur State Branch Resident Doctors Association RDA Junior Doctors NISD Kangleira Association JDA RIMSSU NTEWA amadi TNAI na lan kre haina miyam da sengdokadabni haina su cherol asida khangalakli haukiba numit kharani gi mamang da rims hospital da pamda thogdo wato kara thokibana maram oiraga micham miyam maru oina laitalaira singna hospital asing ana layang gi khudung chaba lawduna laklamba adu chingnaba hangoiba amadi akiba pungnarakpada natana hospital asigi administration da phongna miyamna criticize tawrakpana maram oiraga uripok apun baluf UAL amadi uripok nupi apun baluf unalna rims hospital gi doctors ngakpigani director amadi medical superintendent ga faminaduna public funded hospital ama oibana tangai fadana community participation ga loinana hospital asi miyamna thajaba miyam gi damakta kathokpa masak thokpa hospital ama oinana ba uripok apun baluf amadi uripok nupi apun baluf ki maike dege point tara yawba suggestion kara thabak onthok pirakna ba patient kre suggestion sing adudi rims ki staff doctor patient amadi patient party sing gi marakta afaba mari lainana ba amadi communication ki gap laitana bahona ba doctor amadi nursing da soft skill gi course ama rims authority na senbi ba rims hospital gi media cell spokesperson amadi PRO na matam gi thawrok watok tholak pada miyam khangna media briefing tawba rims hospital gi security enhancement asi review tawba rims hospital na piriba matam gi facilities sing miyam khangna ba media da happy baloina na rims campus manungda screen board thelaga Thambiba loinana senior specialist doctor singna numit khudingi natragasu cheol amagi manungda ahumlak marirak patient party singa unahanba parking arrangement ning thina tawbiba emergency ward trauma center da matik chaba medical officer amana station tawduna supervise tawba rims pu miyam gini khalaga uripok apun baluf amadi uripong nupi apun baluf amut loinana rims authority na coordination thamba amadi rims ki mahirui singda discrimination torakpa amadi social insecurity sing leirakpa matamda uripok apun baluf loinana uripong nupi apun baluf amadi rims ta pullaga thengnamina bhaiba wafum sing yauri lamdam asigi miyam na hojik thengnari ba mong manin tadaba issue mayam masi politics na uhelak pangaktani masi kokhan bhai basi su politics na purakadabani haina veteran politician okram join na phongdokre wafum masi social activist magazine gi thausil makada voice of kumbina our board our future fed of our children hai behiram da nomugi oiba political awareness program ma ngasi kumbi tera kha mandopta pangtokiba thoram amada mahangna phongdokibani thoram adu da veteran politician okram joy Manipur Pradesh Congress Committee ki legal advisor S Syamcharan Manipur Pradesh Youth Congress Committee ki President W Anand, social activist M Megachandra, Voice of Kumbi ki President W Samson, social worker Fandom Danavir, amadi atai mioi ke asu sargaki. Tharongga mari lenana okram join makata na phungdo ki bada lagliba Manipur Assembly election da miyamna afaba mihut sing khalau dragadi Manipur ki miyam yamna wagani Manipur ki apun bagi saktam territorial integrity
ethnic identity yelhongai dagi lamdam sida nuksi chanana leiminar liba ichil inaw singi apun bagi saklot amadi madugi nuksinaba adu amukhanna hanjilakadra natraga hanjillaklori haiba dudi kanana su haiba ngamde masi kanana lepkani hairabadi handakki lakadaba tarahumdoi shuba manipur state assembly election asina lepkadoribani maramaduna miyamna taraina lobiganu haiki nakalamoromda social activist moirangte megachandra na phongdokibada manipur gi territorial integrity kan bahaiba asi aikoi assembly constituency singdage thagalakadoriba mihutching aduna khanaraga lawgadaba warep aduna lepkadabani aikoi gi miyamna su lakadoriba election asida mihut khanma matamda afaba mihut khanbiduna leiba khunai kanbada aikoi gi miyambo nungai yaifana thamna honabada assembly da manipur gi amani assembly constituency singi matangda khana nainaba matamda pangal lawsing amadi thauna adu puthoktuna khana bangaman biu our board our future fate of our children haibagi wakalonda kumbi asida political campaign amo oina sangchiliba asida aikoi khudingmakki board asi aikoi khudingmakki tunglam chatki damaktani tungda lakadoribe isai shu punamakki maraibak asi aikoi khudingmakna pigadoribani right aduna aikoi gi laibak adu soidana lepkadabani haiki कई मणिपुर रिटाका मतलब लाके इलेक्शन जे मरिदा तीन वाई में कोई नहीं समझता मणिपुर की प्रजा तो वागली आई कोई मणिपुर की अपन बसकता टेरिटोरियल इंटीग्रिटी एंड इथनिक आइडेंटिटी मणिपुर की बसे लेगी बट हिमालय की मैं लंदन से हिंदी नहीं हुआ हिंदी नरम किसी नाव में आने वाले लोग की सकलो बंदी मुसी लोग तो मतो अमूल अंदर कोई नहीं कहाँ में आई नंगे मतो काय लेकर हज़ार की निकल जे मस्जिद लेकर नहीं है किराया लोग ये हो मणिपुर की टेरिटोरियल इंटीग्रिटी करना है से आई असेंबली दिल नाव में कोई ने कार बनाया इसना आई कोई की मिनट में हमसे खाने लगा कोई ना लोग से बेटा वाले डॉक्टर बदलवा कोई फिर कोई डिसीजन में आवा तो कोई असेंबली डिसीजन ले रहे हैं बराबर आई कोई केंद्र दे कोई मिनट खन्मा मतम नसो प्रजाय मारे चिन सेक्शन दिरेगा आई कोई आपको मिनट खंदियो अदुगा असेंबली द थाबियो लोइदा असेंबली द मणिपुर के अबदि केंद्र की प्रेजेंट हो मतमदा खनने को मतमदा आई पागल लक्षण थाना तो खनने न नंबर व्यू हाइला आवाज हो our future organization. I call it board say. I call it putting up the board say. I call it future lead. I get tungi la kata rinami me amse. Kasi I get hada bedawi ba board asina. Ye bedawi bani hayi. ngasi September kunmanga Pandit Dindayal Upadhyay gi mapong numit asidagi hauraga India gi Prime Minister oiramba laikidraba Atal Bihari Vajpayee gi mapong numit December kunmanga fawba tha ahum chupna sathagadaba Atmanivar Bharat Sankalp campaign ngasi nitaipa chutekta leiba thambal sangne na hudokre hudopagi thoramaduga mari leinana ngasi party se conference hall da pangthokiba pawge mifam amada party se spokesperson chu oiriba MK Presho Simrena ngasi degi huduna tha ahum chupna sathagadaba Atmanivar Bharat Sankalp campaign asi Manipur ke tongan ma district sing da paksana pangthokani campaign asi gi manung channa Make in India amadi Vocal for Local haibna chingba program kaya ama promote tawgani Manipur yamna potential leiba state amani campaign asi ishana sajaba polam sing sijinabagi hainabi thamba amadi mapan lamdagi pusilakpa pochai sing yariba makai sijinadaba haiba wakalonda chathagadabani mipal tangdana wata padaba lamdam ama ohen bahaibasi ishagi pothok sijinaduna promote tawduna mipal tangdaba sembilona ma sengwat pangamlaba matang adu khaktada ngamgani maram masina leibak asi wata padaba self reliant oiba leibak am ohenna bahonabada apun bathogdang lominasi thahum chumna pangthokadoriba campaign asida miyam hupna saruk yabiduna mai pakpa campaign am ohelasi haina appeal tawki imphal east ki manung chanba hata amadi ngakpigani imphal east ki manung chanba
hata amadi ahongge gi taina bada cheliba imphal turen torbanda asiba hakchang ma leiramba thengna rakre manak nakpa mafom singda leiriba miyoi singna ngasi ayu pung 12 gi mini kunthra kare helakpa to aida asib hakchang adu thengna rakpadagi police ta paw pirakibni hairi paw asi hek phangbaga imphal east ki district magistrate yauna porampal police station amadi forensic team ama laktuna yengsilaba matungda asib hakchang adu lokhatki hojik phawgi oina di miyoi adugi masak maming amadi mahak matau karamna siram libano haiba adudi khangmangamdri People's Liberation Army PLA gi nifutre suba mapok kumun gi thorom Manipur amsung Manipur gi wang mada leiba party amsung PLA gi unit department amadi station khuding makta pangthok minakre haina aina thingkraba lalhulu Revolutionary People's Front RPF ki deputy secretary publicity Robin Kuman thokpa cherol amada khangalagli cherol asina makha taraduna RPF ki Central Bureau gi makha da leiba division gi mafom sing dasu PLA gi nifutre suba mapok kumun gi mari lenana flag festival amadi star na chingba thetuna mafom adu gi miyam ga punna thorom adu pangthok minaki numit asigi mapung oiba thorom da party gi firal da ikai kumna bu utuna imalai ba ki damakta thawai kat kraba thoba singi mafam da kok nonduna ikai kumna bu utki loinana Revolutionary People's Front RPF ki acting president ngobana Manipur gi miyam da pibai aipa pawjal pathok minaki aroibada People's Liberation Army PLA gi nifutre suba mapok kumon gi pawjal asina Manipur da yalongai da gi kunda minariba kanglupuna makna amatoina punsinduna irebak miyam gi damakta hena mangil thana kathokpa ngamba nungsi chana na himinaba amasung mai pakpa purakpa ngamba oirasanu haina su lebak miyam da thamlakli matam sangna chatpa yadaduna leriklaba chakhel lambi ngarang dagi hauduna khunja singna paisa khaina duna semjin bahukre PWD amadi forest ki clearance amata yaudana angam athau singna lamlai kendra gi manung chana leriba takhel thumbi ching temkhaiduna lambi samlamba adu lepkibadagi takhel maike gi miyam khamthengna awaba mayoknare lambi asi haugiba tha taruklong gi mamangdagi thumbi ching asi ningkhairakpa matam adudagi mafam asida miyoi kharana ching lambi semba horakibani ching ningkhairakpa amadi ching kaktuna lambi semba sina maram oiraga hairiba takhel maike gi khwaidagi maru oiba lambi asida chatpa yadabana nong khajik tabaga mahirui kaya school chataba kaya amasu yauribani hawjiksu hairiba lambi asida gari amata chatpa yadabata natana khongna chatpada fawba mathaktagi nung tarakadra kiduna chatnade hairi Hiramasi matangda Chakhel Village Authority ki auditor Chakhel Lambam Jitian Luang na phongdorakpada ngarang dagi hauduna Chakhel Maike gi khwaidagi maru oiba lambi asida mari lenaba miyoi sing amadi department sing na matam chana lambi asi sembi dabadagi kunja sing na sel khaina duna lambi semba asi ngarang dagi haurakibani thumbi ching asida lambi semlakliba asi chahi helakle lambi semna atopa mafum amadasu nung pekna honarakpagi thabak chatharakhibasu laikre hariba lambi asida Karigidamukta Forest Department at Tumina Lishilibano Haina Yenglubada, Mafum Masida, Tabak Shuribasi, Lebak Asigi, Yaitong Pamdongba, MLA Minister Singh Yaurambana, Forest Department at Karishu Haiba, Namdana Lermani, Kulasigi, Kamitina, Chigaluba Matamda, Tumbi Chingasi, Reserve Forest Ki Manunchanba Oibana, Center Dagi Forest Clearance, Ama Lofum to Ihibasi, Kangmangam Kivani. Howzik Ladiba, MLA Minister Kara, Makoi Power Lana Sizinarga, Forest Ki Clearance Yaudana Madi, PWD Gi Knowledge Yaudana, Tabak Asi Shurambani, Hiramasigi Matanga, Kunja Singa, Local MLA Ga Unarubada, MLA Masamak na Hariba, Tabak Asi Makoi Power Sizinarga, Lana Tokshin Lubani. Howzik Power Laitrabanina, Loishin Bak Namlam Drehaki Hani. Makoi na lambi asi loisindana thamlam labanina khulla sida pokluba miyoi singna awaba mayok na ragal lehore laingak na lambi sembi ba ngaiba ngamdabadagi khulla sigi tangai fadaba lambi oibana kunja singna angam ba pisa khaina duna lambi asi semba hobani miyamna sel yamna leiduna lambi semba natte masida miyamna su angam mateng pangbiu harakli Haribam Pamje Reserve Forest Singba Jaganeba and the Reserve Forest is center ki makada lebenina center de clearance sama lobam thui habjidi pangraba innocent people loina lejaba ta khena lejaba khoibu khangeba ar manipur gi kariba MLA minister jingina mogi power se lana sinarga hariba thabak se karita forest ki clearance yaugdabi PWD gi knowledge leitabida mogi power sinarga masi suram maneba masi kanana haibno habitamda akoina local MLA ji unaba sapna mita ma masamang na ju haiba hari opamja akogi power sinarga
अखोइना लान तौसल्लुबनी अदुबु हुजिक अखोइ पावर लेत्रकांदा मफम जे अखोइ लोइसनबा ngamamdre हारे लोइसनबा ngamamdrabani na अखोइगी जुगो चाना थममद्रमनि लेपाकसि पंगदे निंगाइरे निंगाइबदगी अखोइगी मोइदी थिंगे हादि मोइदी मतमदुदा सरकार जि काइरबनिना सरकार लौथोखरबनिना मिनिस्टर एमएलए ओइद्रबनिना एमएलए बि ओइको मोइ पावर लेत्रमिना मोइदी चखरे कोइ सुंगमरोइना चखरे चखरकांदा अदुगी मसीदे सोइबा निंगाइरेबा खोलिबे लंबीजि चटपा याददना मसीगी अवाबसिना लमदमसिदे पोउबा अखोइना विक्टिम जे अखोइना वेहौरेबा असि अखोइ या वारबनेबा सिदैदे अखोइगी पुरा अखोइगी पुंसीजे सिदे डिपेंड तौरगा लेबा अखोइजे सि थिंजन बिरमबाइजे अखोइगी तसेन अखोइ हाटपा सब मानेने साइना थमजनिंगे अखोइ फमजे लमनकी उसेक्सिंग फानबा लांगथाकपसिंगी मथक्ता फॉरेस्ट डिपार्टमेंट ड्राइव चथदुना लाकपगी सरुक मोइना ngasi thawal forest division gi DFO Dr. Laisang Them Jesili gi miyeng makada thawal range ki staff singna drive chathabada haukibaga loinana drive chathaba haukibaga loinana uchek fanaba thaklamba lang kulom fagat pangamkhre langda thuramba uchek ani su fajana lokthok thadokre thawal range ki range officer Dinesh Chandra Salam gi lamjing makada ngasi nungchilu range asigi manungda leiriba yaripok bit office hairok bit office amadi mayai kechal bit office ki masing yamlaba staff sing yauna sangai umpham samara amadi tenthagi tonga tonba local single drive chathaki ngasi chathaki ba drive aduga mari lenana yaripok bit office ki bit officer KS Hero chita hai ki bada हजंग निथम थागी मतम योक्सिलपग लोइनना मिरमदगी पाइरकपा लमलकी उचेक सिंग चक्ताबा लाकपगी मतम सु योरकले मरमदुना कनागुम सिंगना रेंज असिगी मनुंग चन्न लेरिबा पात सिंगदा अमदी लबुक सिंगदा लांग थाक्तुना उचेक सिंग फाबिगनो हाइकी मखातानसु ड्राइव चथकीगने हायरदुना उचेक फानबा लांग थाकलम थेंगनरबदी लोगी मतुंगिना एक्शन लखतकने हायरदुना उचेक फाबा हाटपा सिंग वाइल्ड लाइफ एक्ट 1972 गी मखादा चेराक फंगबा याय मरमदुना उचेक हाटपीगनु लांग थाकपीगनु हाइनसु मियामदा अपील तौकी हवाल फॉरेस्ट डिवीजन की DFO डॉक्टर एल जेसली अमदी हवाल ये RFO सर दिनेश चंद्र सलाम की मियें मखादा हवाल रेंज की टीम अमना संब्राम लकोल दगी अमदी मसीगी अकोइबा लकोल सिंगदगी मसिंग यामलबा उचेक लांग कयामरो फागतबा ngamjare उचेक लांग थाकपा उचेक फाबा हाटपा सिंग अजे वाइल्ड लाइफ एक्ट 1972 की मखादा दंदी फंगबा याय मरम मसिना उचेक लांग थापीदबा अमदी उचेक लांग थापीगनो जो थाबीगनो हायना हवाल फॉरेस्ट डिवीजन के मार्केट दगी हन्ना अपील तौजरी थासिगी तांगकुंदा फिल्म फोरम मणिपुरम नि थौना कक्सिंग अनि नपुन खुसम नदुना पांगथोकी बतरा नितुई सुबा मणिफा फिल्म फेस्टिवल अवार्ड सेरेमनी की मतंगदा शैशकपा एजे मैसनाम नमा की सोशल मीडिया अकाउंट दगे फजदबो वाही सिजिनदुना पोस्ट थागलुबगी मतंगदा शैशकपा मसामक फिल्म फोरम मणिपुर की ऑफिस ता लाक्तुना मसाना थागत की बसिंग अदुबो सोइख्रे लानख्रे हाइना सेंगदरकली लमफेल लेबा फिल्म फोरम मणिपुर की ऑफिस ता पाउमी सिंग उनबा अमदा शैशकपा एजे मैसनाम हाइकिबदा फेस्टिवल असिंग मतंगदा मा की फेसबुक पेज अमदी व्हाट्सएप स्टेटस ता कुमई असिबो सिल्लांग लिबा अमदी जूरी मेंबर सिंगदा नुंगाइरोइदबा वाही सिजिनकिबा अदु ngakpiu makhatana miyamnasu post adubo social media da mukhana lana sandukpigano hainasu mahakna phongdoki nakalamoromda film forum manipuram de apunba manipuri matamishe kanglup amiki maiki dege asugumba thogdok sing makhatana thoktana bohona minasi akoina artist sing bo yokhat papami karigumba matamda social media sing da wakal nungai tabadege post thagat pa yaudaba natte maram asina yariba makai social media pairiba sing nasu masa masa gi page ta like amadi subscriber masing yamna bohona bada ipa ipu singi haktak ta sigumba thong asi chatnarakte makhatanasu tawbigano haina amiki general secretary Dananjoyna phungdorli Isamuk ki HMS nam Facebook page amadi WhatsApp status ta aina khanthau dabadagi taabda nuai dawadi phajadaba katang ahen wahi wata khara phungdok chagre madugi damakta mayamna napina haijari aina haijakhiba wahi sing aduda festival sing biriba amadi jury member sing gi thamoida nuai taba kyam phawba lebasu aina napiu haina haijari amasung aigi personal WhatsApp status ku screenshot lawraga heta mayamda mislead tawba yaba post makhatana sembidanaba mayam sunul naijari mayam amkana khonjari
Manipur State Cooperative Bank Limited Yaripo branch na sinduna Swachhata Hi Seva Campaign 2025 ki saruga moina ngasi Yaripo Vishnu Nahada lamtu sit chengba uthaba amdi layekpa changdamnabana chingba tongan ba tharom sing pangthokre ngasi cleanliness program adu ek din ek gancha ek sat aiba kolawga loina pangthokibani layekpa changdamnaba duna Yaripo Yening Coaching Center da pangthokibani tungda Manipur State Cooperative Bank Limited Yaripo branch ke staff singna uchara kya suthaki District Administration Jirbam ki Deputy Commissioner Jirbam Krishna Kumar ki ming makada Jirbam Municipal Council 87 Battalion CRPF 215 Battalion CRPF under 156 Battalion CRPF kusam narga ek din ek gancha ek sat aiba cleanliness drive ama Swachhata Hi Seva campaign ki makada Jirbam railway station hogdokre Chahi asige khwairi ki chauna lebak asida pangthok liba lunan magi thorom am oiriba sina district asida su free garbage am ohilagani ngasi ki thorom aduda Jirbam da leiba ton ba CRPF ki battalion sing lainga ki department sing official sing su saruga ki Prime Minister Narendra Modi ki humbutara manga suba mapok kumun ga mani lainana September 13 ga hogdokiba October ani forward sathagadaba swat nari campaign gi sarga moina PAC kwaktana sinduna thorom pangthokre thorom asi maruina nupi amadi angang singbo masamu fana thamna panamda pangthokibani thorom adu langtabal SC ge MLA karam syamna ngasi gi thorom adu bu yengsinki ngasi gi thorom adu da ava PMJAY registration anemia screening lab test NCD screening cancer screening ayus palliative and elderly care ENT gynae derma medicine general OPD mental health family planning child immunization ANC and Pregnant Women Service TV Screening Adolescents Health RBSK Screening Awareness Program asina chingba kaya amarasu pangthoki Nupi amadi angang singbu ana ayek lehandana hena chokut pa kunay ama oirakna bagi wakalonda Bharat Pumbasin batung na pangthokliba health camp chochnari shashak paribar abhiyan thoram nambol SC gi MLA Thaunaujam Basanta Kumar na Yusman Arogyan Mandir PSC lemo popamda ngasi hogdokre thoramadu nambol SC gi MLA TS Basanta Kumar DC Bisnupur Puja Elangbam SDO nambol T Sam Kimar CMO Vishnupur Dr. L. Raichandra Madi Lemo Popam Jila Parishad ki member K. James na atho Mithunglen Singh on Sargaki. Thoramaduda NCD Screening Center Screening Antenatal Care Anemia Screening and the Menstrual Hygiene AVPMJAY Bandana Card RBSK Screening of the children from 0 to 18 years TB Screening Immunization ABDM Avaka Generation Malaria Dengue Test under the NBBDCP amadi Gentle Care na chingbasing lem na layang bagaloinana hidak lansak singshu lem na piki tormadugo mari lenana TS Basanta Kumar na fongdo kibada mama oibising nupi oibising na masamu fana lairaba matamadu khaktada imung adu masamu faba imung ama oigadoribani marambasina ngasi hawdok liba tormasina miyamda awareness piduna hena chawkhatpa lainatina chendaba masamu faba tinjang kaijing daba samasama lamdam mo hilasi haiki only when the disease is struck, disease अपने आराम से लाइना से लाता ना हिंसना करना लाइफ बोली तो अदुना आई philosophy of life है बताए prevention is better than cure scientific measures होता है so many things can be avoided not only in healthcare in so many aspects of life अपनी life the every labor, Sathariva, third programs, preventive law and order rights, preventive measures already. Apoi na third program, total CI. Swachhata Nari Sanction Paribar Abhiyan Gamari Lenana Health Camp Oma Community Health Center CSC Nambolda ngasi pangthokre Health Camp aduda Nambol SC MLA Thongnaujam Basanta Kumar DC Bisnupur Puja Elangmam on the CMO Bisnupur Dr. L. Raichandra Susaruyaki Health Camp aduda Tongan ba NCD screening cancer screening antenatal care anemia screening and menstrual hygiene
AVPMJY Bandana card RVS के screening of children from 0 to 18 years TB screening immunization AVDM Avaka generation malaria dengue test under the NVVDCP amadi dental care na chingba lemna layang bugal loina na hida lantak singshu lemna piki wadanatna mathok taba miyoi singdana walking stick spectacles MCB card PMJAY card amadi sanitary pad na chingba kaya ama lemna yenthoki thoramadu mari lena na MLA Thaunawjam Basanta Kumar na phungdokki bada aikoi ni sada anaba leire khanglabasu matam chana hospital da layang thokpagi mahutta anaba henjilaklaba matam khaktada layang bagi hainabi ama leiriba si aikoi khudingmakna masigi hainabi si thadokadabni haiki nakalamuromda Deputy Commissioner Visnupur Puja Elangbam na haiki bada Dr. Singna Public Singa afaba mari ama thamba yamna tangai fadaba ama changi Dr. Singna miyambu fajana loina biba makhoibu gyan tadaba kayama leiragasu tapna ingna kari pamlibano haibadu khanganba changba natana matamadu miyamna su Dr. Singbu respect torkani haiki Deputy Commissioner Chandel Sinduna Adi Karma Yogi Abhiyan gi matangda numir humni chumna chathagadaba Block Master Trainers BMT training program ama Deputy Commissioner ge office Chandel conference hall da ngasidagi hawdokrai thormadu mari leinana District Master Trainer da saruk yaruraba Chandel Forest Division gi Chandel Range ki officer ke Pawan Kumar Saramana haikibada Adi Karma Yogi Abhiyan ki matangda train tawruraba Chandel District ke DMT singna amuk CMT singda training piraba matungda BMT singna amuk hana village master trainer singda training piduna Central Government Tribal Welfare program gi makhada pitharakliba sentang sing asi grassroots level dagi hawduna mapung fana pakhatna bagi pandamda district asi ge tongan ba department sing punchinduna central government gi thadarakliba scheme sing mai pangna pakhat pangamna ba pakhat pa thausil thorang amani haiki thoramadida district asi ge forest department education social welfare PSED health rural development amadi NGO sing gi mihut sing shu training aduda saruk yaki Wakalun manaba apunba wama kanglaiba ki mga suba mapok kumon thorong ngasi Rishampal haing khongban ufong yumpham dalaiba lining thaw sanamai temple board ki sanglen da pangthokre hariba thorom adida wama gi president Moirang Them Naukhongba mitai Imphal East district ki former upadhyakshya Ketritama lining thaw sanamai temple board ki vice president Bidapati Senjam amadi masak naiba mioi kyana sargyaki thorom adugi manung channa world language day mari lenana pangthokiba saireng saidinabagi thoromda Makok matang takrabasing mafamda achamba kudol tamduna ikai kumna butki ngasigi thoramaduga mari lenana wama gi president Moirang Them Naukhongba mitai phungdok kibada wama na hek safungla kiba numit adudagi hawduna ngasi phawba awa ana taraba kana lejedraba miusingda angamba sel gi tengmang piduna lakli masida natana hawkiba agas ki tang kunda malemgi oina imalon chawkhatna bahona bagi pandamda Mafum kaya da pangthok na kiba World Language Day ke thorom mari lenana hariba lup asina su mahusha gi khal nongmagi kaithar liba si kharadang oirabasu kannana ba pandamda kaurure aikoina mahusha gi lairembi haibe hiramda sairing saidinabagi thorom amasu pangthoki loinana sairing changdam na badu da saruk yakiba mioi sing da su uchara sing chu yatokminaki loinana lamdam asigi tungi yumbi oiriba naha kaya da jat bijat ki khena ba thamdana aikoi gi irol iyek asi kannam hona bada aikoi puna saruk yamina si haina phundoki Yagi anaba leiba sing amadi yabu fana thamnaba honabada patient singna paisa yamna changna Imphal ge hospital tamna chatpada khudung chadaba kaya thengnaram kharada oirabasu kungnanabagi panabda Manipur Rural Bank Kumbi branch ke branch manager Ais Dayanandana thorom mapu oiduna ngasi Kumbi Kechelda Baru dental clinic among ngasi dagi hangdokre dental clinic adubo hangdokna honabada choba thamdang loribi former junior residents rims Dr. Wahengbam Sonali Devi lamdamadugi miyam na sargyaki thormadugu mari lenana Kumbi branch ki branch manager Ais Dayanandana chief guest ki warol piraduna phongdokkibada aikoi mioi bagi chinja tautana thamba tangai fade na tragadi hakchang manungda leiriba lungs intestine asina chingba maru iba body part chingda sohalai maramaduna mipung khuding makna oral health care mapung phana lobi haiki
All Manipur United Clubs Organization Amukogi General Body Mifam Lagliba September ki tang kuntaret thang janumit ke pung taramatoi taba matamda Amukogi Public Hall da pangthok lagani haina Amukogi Publicity Secretary Haisnam Foreign Mangang na thador ko chirol amana khangalakli Amukogi member khudingma district amani unit ki thau puriba sing Amuko bunung si biba loina na Amukoga chatmina ribilup khwai punum nga matam chana lengbi raktana General Body Mifam asibo sarup yabiduna mapung phan biharekli Manipur University of Culture na celebration of Seva Parv and Nation First ki sarugam oina ngasi nationalism da best of theater department ki mahiroi sing na sanaba one act play ima leibak nga yaifare utkre Kansipur leiba university asigi extension campus ta pangtho ki bathoram aduda Paunam Gunindro Honorable Vice Chancellor Manipur University of Culture na chief guest Lamabong Gojendro guest faculty department of theater na president Buddha Chingtham visiting guru department of theater na guest of honor ina saruk yakhi tharamadugo mari lenana vice chancellor Paunam Gunindro na phongdok kibada imalaiba punung siba imalaiba ki damukta thabak tawba haibasina aikoi khudingmaki ahanba priority oigedabani asigumba Seva Parv amadi nation first ki thoram asida Manipur University of Culture ki theater department ki mahiroi singna nationalism da base tawba drama ma puthokpa asi yamna thagat ningai ni theater department asi yamna competitive oiba department amani masida tamliba mahiroi sing yamna channel leiba mahiroi kya amasu yauri mahiroi thoina yambagi thoidokte hen maru oiribadi machang oiba mahiroi sing puthokpa haibasini Masinga tenoga kedungan sumali ni satra manga dang orsu taruk dang orsu macam mo misa putwa dia ba mado mari misa pituna sega kai duri masing mari na falling am singji no phok da loi ne rap mayam singji aduna ngasai ekhoi no ji darkar le si kari no hai matam sti ja tasien nama darkar le si ken da yam sincere ba amadi yam ma tawli ba ma kala da yam khoi yom na Universal Friendship Organization UFO Northeast Headquarters number 1 Chinungko Battalion gi matam sangna Commander gi thau pubiram madanatana organization asigi Chaukanaba Tawai Kaya Saru Yabiramba Laishram Koibi Laikidabagi Mangani Lehun Thorom Nasi Laikidraba Sigi Ponam from London Nongreng Mamang Likai the Pangtokre Hareba Thoramaduda Laikidraba Commander Laishram Koibi Gimafumda UFO gi member Kayana General Shelupiduna Ikaikunavasu Utki Amaromda UFO Chinung Kok Battalion gi Commander Laishram Koibi na Laikidabada UFO Central Headquarters Haipok ki Maikidagisu Awaba Fungo Pagaloina na Laikidraba Imung Manungna Nanghuriba Awabadasu Saru Yari Haine UFO gi Publicity Secretary Tongbram Wanglen na Fungdrokli Meitei Tribe Union Women's Wing Publicity Secretary Oibirambi Laimajam Sachi Chanu Langtabal Kunjamaya Lekai na Haukiba September ki tang kulum doida manung matam chadana laikidabada Meitei Tribe Union MMTU na thamui shokna nuaitaba phungdok pagaloina na members sing na minute na nitumina leftuna laikidrabi ki thawaina mapugi laikol da ingna chakna lairuna ba thongni jaki maang hingningi matamda Michai Furuki Damakta Katopagaloina, Hona Birambagi Mahina, Michai Mete Tribe Union, Tawzaki Bathabak Mai Pak Pangamzakibani, Magna Lakidaba Se, Lup Asigitanatana, Mitei Furuki Chauna Mangjabani Haina, Omen Swingi Convener, T.S. Rupanjalina, Cherol Amada Fundurli. Federal Students Organization Kanglei Park Fesok Imphal District Council ke Vice President ke Thaupu Birambi Laikuram Nirmala Devi LS Lingjuel Apokpa Laikuram Samanda Amade Apokpi Laikuram Ongbi Ngobisna Lamlen Fangnung Makhaleka Imphal Isna Hokiba September Kunmatoita Nomaying Numita Manung Matam Chadana Masagi Anaba Manamaram Oerga Laikidabada Lubasigi Maiki Tamu Shokna Awa Fundurli Magna Hingling Matamda Mahiri Kunaibo Chakwanaba Amadi Levaki Tawai Kayada Sarp Yarami Lubasibo Chakwan Abamadi Changchang Lauba Tungi Yumbi Sem Naba Honabada Saruk Chowna Yarkibi Kanglei Park Asigi Atang Mamum Amani Magna Laikidabada Lubasigi mention Mangamlori Daba Choba Awat Pamadi Leorgani Laikidravigi Tawai Mapugi Laikolda Igna Chingna Lairunaba Mapugi Mafumda Tony Zabagaluina Imung Manunga Awabada Saruk Yari Haina Lubasigi Cherol Amada Fundurli Howzik Sanabagi Pamu from beginning.
Board of Control for Cricket in India BCCI na Manipur Cricket Association MNCA gi Honorary Secretary oiriba Laishang Them Ronald Singbu tha sigi tang kuntra dagi hongna chathagadoriba ICC Women's Cricket World Cup 2025 asida saru yagadoriba Indian Women's Cricket team gi Administrative Manager haibadi team manager oina khalakpada MNCA na mahaki damakta chawthok chaba amani nungaiba fawi haina Association asina thadorok cherol amada fongdorli panbe yabadi ICC Women's Cricket World Cup 2025 ta saruk yagadoriba India gi team asigi captain na Harmanpreet Kaur amadi coach na Amol Mujumdar ni MNCA gi cherol asin makhata aduna BCCI na Manipur gi Donald Singh gi matik magun bu khangbiduna Indian Women's Cricket team gi manager oina khalak paibasi lamdam asi cricketing community gi oina yamna chawthok cheningai amani mahangna India gi women's team gi manager oirakpa ngamba haibasi shu mahangna masana asida kathokpa amadi loinana matam sangna achouba thodang kaya lorkiba amadi madugi experience adugi mahinani mahangna mai palakpa asi MNCA gi oina su achouba mai pakpa amani Ronald Singh na asigumba achouba thak amada yoba ngamlakpada MNCA gi president nongthomam jiko mitai na su maki damakta thamoi shengna nungaiba phongdoklagli lamdam asigi hanagi chief minister hojikna hangang SC MLA nongthomam Biren na su Ronald bu taramna uktuna harauba phongdokre Nakalamromda Laishang Tem Ronald bu Chawarba Cup amo oiba ICC Women's Cricket World Cup ki oina India gi nupi team gi manager oina khalakpasi BCCI na Manipur Cricket Association mu thajaba thambani haibada Haman Muthokloi haina Laishang Tem Ronald na phongdorli ngasi ISCOM news ka khanana unaba amada Laishang Tem Ronald na hadak mahakpo Indian Women's Cricket team gi team manager oina hablakpa si BCCI na Manipur bu lumna lobgi kodam amani India gi nupi team asina chawna mai palakna honabada maki oiba angamba thakta honabata natana BCCI gi officials singa wafung kayama khanaduna India gi team asibo mingchat purakna hona ki gina hainasu phongdoki panbe yabadi India gi mipung khudingmakna handak India gi women's team asi Khariba Cup asigi mapu oiba ngamgani haiba thajab lainaribani hano pangthokadoriba edition asina tarahomdoi shubani masida Australia na tarela mai pakre adubo India na semi final changba ngamba yauki champion oibadi ngamde hojik COE Bengaluru da KM chathaduna warming up kidamakta sanaba hokre BCCI gi hojik ICC World Cup ki Indian team ki manager wena khanbira pase yamna chover responsibility amani na ayonde isada yam chover responsibility ma sinave pase successfully kanu ngamna waina kamaina ai best effort thadaraga sigi moina mayamna thaje veri pase aina kamaina satisfied to mam batake admai khanche tuga adogi background tawna ba koi study materials ki pa kotna koi khona jari khoina yamna thagat phongtok chaningi koi Manipur gi danatna all northeast region sigi koi cricket it's yamna initial stage ta woi bachta players who koi yamna professional cricket se hawgalakta ngai 2018-19 adai dagi koi professional cricket chana ba hawjarakpani stage da koi northeast region gi koi state oina lejari ba Manipur kumba ki administrators in moina thagada koi kadona appreciate tawdana asuguma chover responsibility musiner go se bakta BCCI bu thagat chari khoi je ai je team je day 28 te join tok jagada bane hoji team je already COE Center of Excellence Bangalore camp tawraga asidagi warm up me sanan hawle ado ai je day 28 te gi Guwahati te gi join tok jagada aduna team gi prospect mayam na di amna asa tawi aduga manungi oiba akhoi prospect expectory team oina join tawjaraga team gi management ga punna discuss tawjaraga admana asadi am chawlai sei aduga yamna further details the team join tawjaraga mai khangjani ai personal aina view aina observada akhoi gi handaki world cup se 16 sibo world cup ne nupi gi 16 sibo world cup sida Australia na tare tamakare England na mari makare New Zealand na makare akhoi di hojipau India bo di hojipau di koi tournament asida ta kadri banina koi yamna chowa mayam ya samadi anda ke tournament sida thamjai mai thamjai Manipur ahan bo oina pangthokba District Olympic Games 2025 king asi nini champion tasu tongan mumphom singda tongan masana singda athoi hen tanaki mungna masana gi kg 35 maka amadi
केजी हुंफु मंगा मथक्ता सानरोय निपान निपान पुन सानरोय तारा तरुकना सरुक यादुना सानकिबा दुदा केजी हुंफु मंगा मखागिदा UDF कांगबोक्तगे KS जॉनसन ना अहान बामसुंग YBC हैरुक्तगे TS राजेश ना निशुब ताके मसाना सिगी केजी हुंफु मंगा मथक्ता MYC हैरुक्की L थॉमस ना अहान बदुगा NYPC थौबाल निंगोमोंगे N विद्यानंदन निशुब ताके वॉलीबॉल मसाना दा KSA ना सिटी हैरुक्पो अहुम सिनोदा लिवा लमदिंगना YDC बु अहुम अमदा KSA ना SLGC बु अहुम अमदा अमसुंग लिवा लमदिंगना ISDC बु अहुम अमदा थोइबंगमकी जित कुनेदो मसानागी ओइना केजी 95 वुमेन्स कैटेगरीदा मार्शल आर्ट ट्रेनिंग सेंटर थवालगी सोरेन सांगबम याइशेनबी चनुना अहानबा इंस्टीट्यूट ऑफ मार्शल आर्ट कंगलेपाक यारिपोकी सगोल सेंबेलन चना देवी नानी शुबा इस्लामिक इंग्लिश हायर सेकेंडरी स्कूल वांगमयुम सोमया अमदी स्कूल असिगे फुंद्रैमयुम याशिन बानु अनिना अहुम सुबा ताकी केजी हुबुमुंगा हुंद्रा कांगलुप की वुमेन्स कैटेगरीदा इंस्टीट्यूट ऑफ मार्शल आर्ट कंगलेपाक यारिपोकी लाइसरम गीतांजलि देवी ना अहानबा इंस्टीट्यूट असिगे प्रिया लोइताम नानी शुबा इंस्टीट्यूट असिगे सिंगामयुम ताज बानु अमदी इस्लामिक इंग्लिश हायर सेकेंडरी स्कूल की सवना अनिना अहुम सुबा ताखरे एथलेटिक की 100 मीटर वुमेन्स कैटेगरीदा वयागी बेबेसना युमनाम ना अहानबा ISA की KS लंचेनवी देवी नानी शुबा अमदी रुदय अकादमी की एन निदिना देवी ना अहुम सुबा ताखरे मसाना सिगे 100 मेंस कैटेगरीदा LSA लिलोंगी KS जावेद हुसैन अहानबा एसोसिएशन सिगे CS फरिस नानी शुबा अमदी वया वाइथौगी युमना गोफेश्वर मितै ना अहुम सुबा ताखरे थासगे तांग कुंदगी कुनमरी फाव हरियाणा की मधुबान पांगथोखिबा हुमुद्रा मरी सुबा ऑल इंडिया पुलिस रेसलिंग क्लस्टर 2025-26 के बॉडी बिल्डिंग कंपटीशन दा सरुक याखिबा फर्स्ट मिस्टर बचाले मणिपुर पुलिस स्पोर्ट्स क्लब की कांस्टेबल P नंदजितना केजी हुंपू कैटेगरीदा गोल्ड मेडल लौख्रे मणिपुर पुलिस स्पोर्ट्स क्लब की गेम इंचार्ज जेम बोपेंद्रो NK अमदी टीम कोच जेम Y नीलबीर की मियंग मखादा बॉडी बिल्डर सिंग अवार अपा यंगसिंदुना पुनिंग थवत की लोइनाना बॉडी बिल्डर्स हबिलदार L ओकेंद्रोना केजी हुंपुत्रा ICW किरण केजी हुंपुत्रा मंगा हबिलदार के आर्नोल्ड केजी मरफू अमदी हबिलदार NG सुरचंद्रना केजी मरफू मंगा दा सरुक याकी डिस्ट्रिक्ट स्पोर्ट्स एसोसिएशन कक्सिंग सिंधुना DSA के सानाबुंगदा टीम 13 सरुक यादुना चथरक लिबा कुनमाथोई शुबा किशोर कुमार मेमोरियल फर्स्ट डिवीजन फुटबॉल लीग की ngasi सानकिबा मैचता KYWAC अमदी वालेदाना गोल अनीनी चनदुना ड्रॉ की मैच असिदा वालेदागे गोल अनीना आई सलाइंगानबा अमदी एम्बिशनना मैच की मिनिट मरफुदरा अमदी मरफु मंगा चटपदा टीम के गोल अनी चनकी मैच असिदा KYWAC की गोल अनीना याइफबना मैच की मिनिट निफु मरी अमदी निफु मंगा चटपदा चनमंगम की डिस्ट्रिक्ट स्पोर्ट्स एसोसिएशन विष्णुपुर डिस्ट्रिक्ट सिंधुना चलिबा थासी की तरह मंगादगी हौरगा DSA की सानबुंगदा चथरकलिबा अहानबा युमना मनाव सिनाबा मेमोरियल फर्स्ट डिवीजन फुटबॉल लीग की ngasi sanakibा मैच अमदा BFA नाचौना IFC इशोकपु गोल अनि सिनोदा माइथिबा पिख्रे मैच सिमाई पाख्रबा BFA के गोल अनि अदु ए प्रिंस अमदी Y संतोषना मैच की मिनिट 19 अमदी उबुद्रा मापन चटपदा मथंगसिना गोल अममम चनमंगमकी लीग असिगा हानबा सेमीफाइनल मैच था असि तांग 19 दा UFC बिष्णुपुर अमदी RFCC कैनौना सानरगनी अनिसुबा सेमीफाइनल मैच था लोकताक FC मोइरांग अमदी ताइदा तौबुलना सानरगनी हौजिंग असि नोंमुगी ओइबा इंगसागी पावमु फमगेनी ICAR लंफेल पार्क की एग्रो मेट्रोलॉजिकल फील्ड यूनिट की पिरकपा इंगसागी रिपोर्ट अमगी मतुंग इन्ना ngasi manipur khwaidagi sabagi chang asi celsius degree 38.5 oiki khwaidagi ingbagi chang na celsius degree 38.5 oiki nuksit yawbai sin manigal chang na yukta sada marfudara mathoi amadi nungthilda na chada yankai mathoi oiki loisilakpada maroi bapo amuhna miyamna thamjari
रिम्स हॉस्पिटल दा अंगांग उनबदा लाइकिद्रबी निलोंग चजिंगदगी चिंगछुबम मंजू मिसिगी अचुंबा वायल फंगलु हाइना ngasi थौबाल मेला ग्राउंड दा वकत मिफम फमदुना खोंजंग चंगसिंख्रे थौदो खरन मरम ओइरगा मियामना रिम्स हॉस्पिटल दा लायंग मचतपदा चिंगनबा पोलिबसी कुकनबा उरिपोक की लुक अनिना रिम्स की डायरेक्टर अमदी मेडिकल सुपरिंटेंडेंट दा तोंगान तोंगानबा सजेशन सिंग थमख्रे लमदम असिगी मियामना थेंगनरिबा इशू सिंग असी पॉलिटिक्स ना ओहेलपा ngaktani masi kohan bahaiba sisu politics na urakadabani haina veteran politician okram joina phongdokre ICC Women's Cricket World Cup 2025 ta sharuk yagadoriba Indian Women's Team gi team manager oina Manipur gi ihan han mo oina Manipur Cricket Association gi secretary Laishangtem Ronel bu khalakre ngasi go nadi ISCOM media news ki policy jare Manipur ma panthul wi pausing bak ta ISCOM bodumok mieng ta duna lebiu